ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯉꯍꯥꯟ ꯂꯥꯡ ꯀꯩꯀꯥ ꯂꯨ ꯀꯩꯀꯥ ꯊꯨꯝꯕ ꯆꯠꯄꯗꯣ ꯑꯗꯨ ꯑꯩꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡꯅꯦꯕꯀꯣ ꯁꯤꯁꯦꯀꯣ ꯌꯥꯝ ꯆꯥꯎꯕꯅꯦꯕꯀꯣ ꯑꯁꯤꯁꯦ ꯁꯧꯒ꯭ꯔꯤꯒ ꯊꯣꯡꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡꯗ ꯊꯛꯒꯦ ꯑꯁꯤꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯔꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯁꯤ ꯉꯥ ꯊꯥꯗꯔꯦ ꯑꯗꯣ ꯉꯥꯁꯦ ꯇꯣꯉꯥꯟꯅ ꯀꯣꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯩ ꯊꯕꯤ ꯈꯔ ꯂꯩꯔꯦ ꯊꯕꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯀꯣꯕꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯩ ꯁꯧꯒ꯭ꯔꯤ ꯃꯍꯤ ꯂꯩꯔꯦꯕꯀꯣ ꯃꯊꯦꯜꯗꯤ ꯌꯥꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯨꯁꯦ ꯆꯥꯔꯒꯦꯅ ꯍꯥꯏꯔꯒꯀꯣ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯁꯤ ꯎꯀꯥꯕꯤꯁꯤ ꯌꯥꯝ ꯆꯥꯎꯕꯅꯤꯗꯣ ꯍꯥꯏꯕ꯭ꯔꯤꯠ ꯍꯥꯏꯕ ꯖꯥꯠꯇꯨꯔ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯕꯅꯦꯕꯀꯣ ꯃꯀꯣꯛ ꯇꯦꯛꯈ꯭ꯔꯦ ꯇꯨꯁꯃꯤꯌꯥ ꯏꯟꯖꯥꯡꯒ ꯊꯥꯛꯄꯅꯤꯅ ꯌꯥꯝ ꯆꯥꯎꯕꯅꯤꯇꯣ ꯃꯀꯣꯛ ꯇꯦꯛꯈ꯭ꯔꯦ ꯁꯤꯁꯦ ꯂꯧꯊꯣꯛꯑꯣꯗ ꯃꯀꯣꯛꯇꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯣ ꯍꯥꯟꯅ ꯆꯥꯗ꯭ꯔꯤꯉꯩꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦꯀꯣ ꯃꯌꯥꯝ ꯀꯣ ꯅꯅꯥꯎ ꯑꯩꯅꯀꯣ ꯑꯁꯤꯗ ꯊꯣꯛꯍꯜꯂꯤꯕ ꯑꯩꯒꯤ ꯏꯆꯦꯒꯤ ꯑꯦꯀꯥꯎꯟꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯝꯇ ꯆꯪꯉꯒ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯜꯂꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯑꯦꯀꯥꯎꯟꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯜꯂꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯩ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯑꯝꯇ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯗ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝꯀꯣ ꯅꯨꯡꯁꯤꯕꯤꯗꯨꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯐꯔꯦ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎꯅ ꯈꯜꯂ ꯉꯥꯛꯄꯤꯌꯨꯀꯣ ꯍꯧꯔꯣ ꯆꯥꯕ ꯍꯧꯔꯣ ꯍꯥꯎꯗꯤ ꯍꯥꯎꯅꯤꯍꯦ ꯁꯧꯒ꯭ꯔꯤ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯃꯍꯤꯅꯦ ꯊꯛꯅꯤꯡꯉꯤꯁꯦ ꯑꯇꯩꯗꯤ ꯌꯥꯝ ꯆꯥꯅꯤꯡꯗꯦꯕꯀꯣ ꯃꯍꯤꯗꯣ ꯍꯥꯎꯕꯅꯦ ꯉꯥꯁꯤ ꯆꯥꯎꯗꯤ ꯆꯥꯎꯕꯅꯦꯍꯦ ꯑꯁꯤ ꯎꯈꯥꯕꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯆꯥꯎꯕ ꯎꯕ ꯑꯍꯥꯟꯕꯅꯦ ꯎꯝ ꯑꯝꯐꯥꯎ ꯎꯗ꯭ꯔꯤ ꯃꯣꯔꯣꯛꯀ ꯇꯧ ꯃꯥꯜꯂꯦꯅꯦ ꯅꯪꯁꯦ ꯁꯥꯕ꯭ꯔꯣ ꯍꯥ ꯑꯩ ꯉꯃꯨ ꯆꯥꯔꯒꯦ ꯅꯪ ꯎꯀꯥꯕꯤꯗꯨ ꯑꯆꯧꯕꯗꯨ ꯅꯪ ꯆꯥꯔꯣ ꯆꯥꯕꯨꯗꯤ ꯆꯥꯃꯤꯟꯅꯕ ꯌꯥꯏ ꯅꯪꯁꯨ ꯁꯤ ꯆꯥꯅꯤꯡꯉꯗꯤ ꯍꯥꯏꯌꯣꯀꯣ ꯆꯥꯕ ꯑꯗꯨꯝ ꯆꯥꯔꯁꯦ ꯈꯨꯠ ꯑꯅꯤ ꯍꯦꯛꯇ ꯆꯥꯟꯒꯦꯀꯣ ꯃꯌꯥꯝꯀꯣ ꯁꯤꯗꯤ ꯆꯥꯎꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯉꯥꯗꯤ ꯃꯔꯨꯁꯨ ꯂꯩꯕꯅꯤꯅꯀꯣ ꯎꯝ ꯈꯨꯠ ꯑꯅꯤ ꯆꯪꯗꯗꯤ ꯌꯥꯔꯔꯣꯏ ꯇꯨꯁ ꯃꯌꯥꯝ ꯉꯝꯃꯨꯗꯨꯅ ꯃꯀꯣꯛꯇꯣ ꯍꯥꯟꯅ ꯂꯧꯊꯣꯛꯀꯦ ꯏꯆꯝ ꯆꯝꯃꯒꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯏꯟꯁꯥꯡ ꯃꯍꯥꯎꯁꯦ ꯌꯦꯟ ꯊꯣꯡꯕ ꯃꯍꯥꯎꯁꯨ ꯃꯥꯏ ꯇꯣꯉꯥꯟꯅ ꯂꯩ ꯍꯥꯏꯔꯁꯨ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯗꯨꯝ ꯍꯥꯎꯋꯦꯀꯣ ꯏꯆꯝ ꯆꯝꯅ ꯍꯥꯎꯋꯦ ꯆꯥꯛ ꯆꯪꯉꯦꯕ ꯁꯥ ꯃꯣꯔꯣꯛ ꯊꯣꯡꯕꯒꯤ ꯑꯇꯦꯛꯄ ꯃꯍꯥꯎ ꯑꯃ ꯊꯥꯛꯑꯦ ꯁꯥ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯑꯃ ꯎꯝ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯑꯃ ꯉꯥꯁꯨ ꯊꯥꯛꯄꯩꯅꯦꯀꯣ ꯍꯥꯎꯋꯤꯁꯦ ꯎꯝ ꯑꯩꯅ ꯐꯥꯕ ꯆꯠ ꯉꯁꯤꯁꯦ ꯃꯔꯨ ꯌꯥꯝꯃꯦꯀꯣ ꯇꯞ ꯇꯞ ꯆꯥꯎ ꯉꯁꯤꯁꯦ ꯃꯌꯥꯝ ꯏꯕꯥꯅꯤꯁꯦ ꯑꯩ ꯂꯥꯡ ꯀꯥꯏꯔꯨꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕꯀꯣ ꯆꯠꯁꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯐꯔꯛ ꯇꯥꯕ ꯆꯠꯇ꯭ꯔꯦ ꯑꯗꯨ ꯂꯥꯡ ꯅꯨꯡ ꯀꯥꯏꯕꯗꯣ ꯅꯍꯥꯟꯗꯤ ꯈꯔ ꯊꯨꯑꯦꯕꯀꯣ ꯏꯕꯥꯅꯤꯅ ꯑꯩꯗꯣ ꯐꯣꯟꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏꯗꯕ ꯑꯗꯨ ꯑꯩ ꯀꯤꯗꯅ ꯑꯃꯨꯛ ꯆꯠꯇꯕꯅꯦꯕꯀꯣ ꯅꯝꯗꯕꯅꯦꯕ ꯐꯣꯟ ꯄꯨꯗꯕꯅꯦꯕ ꯍꯥꯎꯋꯦ ꯆꯝꯊꯣꯡꯅ ꯏꯆꯝ ꯆꯝꯃꯀꯣ ꯍꯥꯎꯋꯦ ꯃꯣꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯎꯗ꯭ꯔꯦ ꯂꯩꯕꯅꯦ ꯎꯝ ꯂꯩꯁꯤꯗꯤ ꯑꯗꯨꯒ ꯁꯧꯒ꯭ꯔꯤꯒ ꯁꯨꯃꯥꯏꯅ ꯄꯥꯏ ꯆꯥꯕ ꯍꯥꯎꯕꯅꯦ ꯎꯝ
ꯉꯥꯁꯦ ꯃꯍꯥꯎ ꯈꯔꯗꯤ ꯋꯥꯠꯂꯦ ꯃꯌꯥꯝ ꯀꯣ ꯈꯔ ꯆꯝꯃꯦ ꯃꯔꯨꯝ ꯄꯨꯕ ꯃꯇꯝ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅꯩ ꯍꯥꯏ ꯉꯥꯁꯦ ꯃꯔꯨꯝ ꯄꯨꯕ ꯃꯇꯝꯁꯦ ꯍꯥꯎꯇꯦ ꯍꯥꯏꯕ ꯉꯥ ꯁꯧꯒ꯭ꯔꯤꯒꯗꯤ ꯆꯥꯟꯅꯔꯦ ꯃꯣꯏꯁꯦ ꯀꯣ ꯆꯥꯔꯣ ꯎꯀꯥꯕꯤ ꯌꯥꯕ ꯃꯥꯜꯂꯦ ꯑꯗꯨꯁꯤꯅ ꯃꯔꯨ ꯌꯥꯎ ꯇꯞ ꯇꯞꯅ ꯆꯥꯎ ꯄꯤꯌꯦ ꯎꯀꯥꯕꯤꯁꯦ ꯃꯔꯨ ꯌꯥꯝ ꯌꯥꯝꯕ ꯉꯥꯃꯨꯅ ꯈꯔ ꯐꯩꯀꯣ ꯑꯁ ꯎꯀꯥꯕꯤꯗꯤ ꯃꯔꯨ ꯉꯥꯛꯇ ꯀꯤꯌꯦ ꯑꯗꯨꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯀꯣ ꯉꯥ ꯆꯥꯕꯁꯦ ꯍꯦꯛꯇ ꯇꯜꯂꯦꯕ ꯍꯣꯏ ꯃꯔꯨ ꯃꯟꯕꯗ ꯉꯥ ꯆꯥꯔꯗꯤ ꯆꯥꯎ ꯆꯥꯎꯅ ꯇꯥꯎꯕꯗꯣ ꯆꯥꯒꯗꯕꯅꯤ ꯋꯥꯡꯉꯗꯤ ꯃꯔꯨꯝ ꯌꯥꯎ ꯃꯇꯣꯡ ꯌꯥꯝ ꯌꯥꯝꯃꯒꯀꯣ ꯉꯥ ꯆꯥꯔꯗꯤ ꯃꯔꯨ ꯃꯜꯂꯤꯉꯩꯗꯀꯣ ꯍꯦꯛꯇ ꯆꯥꯛꯇꯣ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦꯕ ꯑꯆꯧꯕꯗꯨ ꯆꯥꯔꯣ ꯀꯩꯅꯣ ꯃꯀꯣꯛꯇꯣ ꯆꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯊꯣꯛꯑꯣ ꯃꯀꯣꯛ ꯂꯧꯊꯣꯛꯈ꯭ꯔꯁꯤꯔ ꯆꯥ ꯉꯝꯃ꯭ꯔꯣ ꯑꯗꯨ ꯆꯥ ꯂꯩꯔꯗꯤ ꯚꯤꯗꯤꯑꯣ ꯍꯌꯦꯡ ꯂꯣꯏꯔꯅꯤ ꯁꯤꯗ ꯐꯛꯈ꯭ꯔꯒꯦ ꯐꯛꯎꯅꯦ ꯏꯕꯥꯅꯤ ꯐꯛ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯆꯥꯎ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯁ ꯆꯥꯎꯗꯤ ꯆꯥꯎꯋꯦ ꯈꯨꯄꯥꯛ ꯑꯃꯃꯨꯛ ꯍꯦꯟꯅ ꯄꯥꯛꯄꯅꯦꯕꯀꯣ ꯁꯤ ꯎꯀꯥꯕꯤꯁꯤꯅ ꯑꯩꯗꯤ ꯇꯨꯡꯍꯟꯕꯤꯅꯤ ꯍꯥꯏꯅꯦ ꯑꯍꯥꯟꯕ ꯊꯨꯕꯩꯗꯨꯗ ꯃꯀꯨꯒ ꯍꯩꯅꯗꯦ ꯃꯀꯨ ꯂꯧꯊꯣꯛꯑꯣ ꯆꯥꯎꯃꯜꯂꯝꯒꯅꯤ ꯃꯀꯨꯗꯣ ꯁꯧꯒ꯭ꯔꯤ ꯆꯥꯅꯤꯡꯉꯗꯤ ꯑꯩꯉꯣꯟꯗ ꯂꯧꯀꯣ ꯅꯪ ꯁꯧꯒ꯭ꯔꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯧꯒ꯭ꯔꯤ ꯌꯥꯔꯦ ꯁꯧꯒ꯭ꯔꯤ ꯌꯥꯔꯦ ꯁꯤꯔꯦ ꯍꯧꯖꯤꯛꯇ ꯑꯁ ꯃꯇꯣꯡꯅꯤꯀꯣ ꯑꯗꯣ ꯆꯤꯁ ꯃꯔꯨꯗꯣ ꯁꯤ ꯌꯨꯑꯗꯤ ꯐꯖꯔꯅꯤ ꯅꯪ ꯉꯥ ꯃꯔꯨ ꯌꯨꯕ ꯌꯥꯎꯈ꯭ꯔꯕ ꯀꯩ ꯑꯩ ꯄꯨꯟꯁꯤꯗ ꯑꯉꯥꯡ ꯌꯥꯎꯋꯦ ꯌꯥꯝ ꯌꯥꯎꯔꯛꯏꯗ ꯀꯌꯥꯃꯨꯛ ꯌꯨꯕ ꯌꯥꯝꯃꯦꯗ ꯇꯥꯎꯔꯒ ꯌꯨ ꯄꯜꯂꯒ ꯑꯩ ꯇꯥꯗꯅ ꯅꯣꯡꯃ ꯌꯨꯗꯅ ꯑꯩꯗꯤ ꯑꯁꯤ ꯁꯧꯒ꯭ꯔꯤ ꯃꯍꯤꯁꯦ ꯊꯥꯡꯒꯠꯂ ꯊꯛꯀꯦ ꯍꯥꯎꯋꯦ ꯃꯔꯨ ꯈꯨꯆꯥꯎꯗꯣ ꯌꯦꯡꯉꯨꯗꯣ ꯃꯔꯨꯗꯣ ꯃꯣꯔꯣꯛ ꯌꯥꯝꯅꯁꯨ ꯁꯥꯗꯦ ꯌꯥꯝꯅꯁꯨ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯅꯪꯒꯤꯁꯦ ꯍꯥꯎꯋꯦ ꯁꯧꯒ꯭ꯔꯤꯁꯨ ꯂꯧꯑꯣ ꯁꯧꯒ꯭ꯔꯤꯗꯣ ꯆꯥꯅꯤꯡꯗꯦ ꯌꯥꯔꯦ
맞아요. 마루에 나무나 마루 얌담이나 똑똑 가지고 짜봐야 우가비 배라는.ถ้าพารักผู้ชมกว่าพี่เนี่ยยามอะ Maya makon je. Tabak subi makon. Tayo man ko loy na. Nakan ani magtabak subi nga. Magpuso loy ko ka. Kwabi laba. Ngayon tayo. Anh ngam ra đã hầu chứ có cái đã hầu không bà โอเค lu hết cày đặc đó lu hết cày ra cả sâu đi cả tàu thao cái tàu ngâu rồi thao cái tàu thuồng hầu พี่โตกะงาจะต่อ ê Ay, thật hả? Thì nào ugabi mà biểu lắm như ba ấy thôi. พี่หนูไม้ข้างเลยนะไอ้ข้างดีอะ Là bắt nó có thằng mà này bạn, ugabi được. โอ้ Mai thằng tập này bạn, thì nào bắt thôi là cái gì bạn? ชิดิชิดิ Tôi ลา là ประมาณเลย là bạn xin là ẩm tôi. อ๋อล้างไปไม่รู้อะ Ai gì? Chắc là video hẳn lấy bà có, thì đã video nó mới đó lấy bạn. Muốn đi. คนจะล้างไปอย่าเดี๋ยวให้ดีบะ Thôi. Ai cuma ai man masih tali bà có. น้ำมันด่า Hindi chalo adulo sila. Rồi đây chứ. ไม่ใช่ชิ้นงามมันเลยอะ Handa habik si nga hong hai chum ba lam la handi. Habik si nga hong hai ba ko chum ba lam ba hang. ชิงเจ้านี่แล้วก็ Sing chao sin ngai ti ko. Ko ji su mangai re ama tai tai ji su ngai re. Ngai te mya. Yam thu na chao bo pha bo or sin ko. Re ba. ยุ่งกับทุ่มกันเลยไม่ถึงทุกคนยังไงเจ๊บะ Chalo. Ngai nhá.มาดูคืออ่านนี่รวยเลยจ้ะ Nga jo nga cha ba hai je khang. เอ้ย Aju mya lang thok ro ju di kai no ma ku jo. มันพวกกันนี่สิมาตวงกันเลยประมูลเลย Tum bang am nang puk kum ma ja. Ma ku jo. งาสุดเจ้าวันนี้น้องกาบีมาจ้านัดเจ๊บะเจ้าละ Ma ku je thai ma ku mya ko. Mà sao thì bắp chai ba có thôi mà hay thắc em ạ hào mà hay ra một cái chai rồi
ย่าอาชิจาโร่งะมาสิ ai không งำแดรไอ้งะปุกทันปุกปิกทันเลยงำแดร anh là bùi mấy ngã chạy nó ngon đấy kìa ใกล้ที่ว่าน้อยไอ้เนี่ยยาวแล้วบ่ไอ้เนี่ยยาวไม่เบี้ยมา ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯏꯕꯥꯅꯤꯁꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯆꯜꯅꯤ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯌꯨꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ